Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasti amuk laubirasi love requite kuntra suba tangka Khanjarambani pamjabi nungsibi mana inakta lepladuna thamoigi oiba wahai kayasi tabirani haina adubu magi wakhaltana khanba oiramle Athoibi loyadagi hendokna chatkibaduda ngakna mamai leithoklaga yenglakpada koklen phaba leplaga lerambaduda noklamba maithongdo hanjinki Athoibina nokfet tawrakpado mangonda oiramdabada taxi soli koklen phaba loyada haifet yengladuna Kanano asigi mangda lepli nupasiba Khangde misu nupi lumbalaini Asibu noina manabigi BF ni haidaine Hundokpiramani madugi nupidusu yabane just law Karigino manasida dum laise meeting sisu nangona dum yengale ai khutse bari mani chalida furuni ko se Yare ba manarunu ba aina hanne yengdra lore law se chalase ba Athoi bithuna gari da kakhatki koklen phabasu gari da kakhaleduna chatkibadu loya chakna yenghauri Kaino noina manbi singse nupa se sinsinna koibro Au koibani As noi party se kidum kine ai fau thamani koinaraga amuk hundopiramdira Is adumaindi hainu dadadi aina kainaroi ko aidi dadagi do moidini hoida thajaida aingondagi henba malakpada hairamba mayamdo swai dada sidi ai adumain tawre ko ai se yam tawbai tapta aduna natro thaina mana herena ai se tissue paper hundokpiramba dumaina hundokpiramidubo Dada nang se amna khatna bahawi talle laima kaida chatoina hujik sibo koiba kaidano haise hekta haibiya bro Athoi bi koklen phabagi matawduda sawningna kinne thili Ayo naina ngawbi Naingon yam chahali se kaigino ni chahan byam hai Kaino haisibo aibo kaida chahalage Chahan banatra aina haiba wada nangna yadrise Aina haiba kaidi yadrage nangna leibiyu haiba pota aina leidabro Ngai kone dada aigi phone se nangna pirakli se ai phone yade se nangna kamai khanglino Aina udaba khangdaba leibro nang sidine Koklen phaba children home amagi manakta gari khamlakpaduda athoibi khangwei lakpoi Kaino koiba chalin harga silaisna Sisu koiba makhalamani lawse Athoibi makut samladuna manungda changsilai Ho maduba senariba nupiduna koklen phaba ubada Sir yam thajadi changbiro Angang singdi ude kai kai da chatkrage Haujikti moi lunch matamnina lunch sari sir Ado makoi singse aina sum yengbada ayambana sana khotna base hena pami aduna khara jawba singse ko chama tanaraga makoi bu phajana yengshimbiba mari changi Aduni sir aina khali basisu makoi na sida sum laibadi yadabanina aisu sumna khali Adubo ikhoidi kanana bu nungshibigane Adudi moi lansoiradi pothabagi matamoidura Hoi adubu sir lakpanina moi loina haraunida Adudi ai moigi manakta changdukige Hoi sir Athoi bidi ahanbago oiri hainadabana lori magi thamoida nungshiba machet amatta yaudabra karino koklen phaba changkibadu yenghauri nupi aduna Bima aikhoi songluse sir koklen phaba se angang singbu yam nungsibani mana kana leijadraba angang singbu sembi sabiba kayani Handakta national boxing champion da goal ani silver ama lawkibado sidagi hawkiba ngaktani Koklen phabana makhoibu afaba coach training piduna mapalamda thaduna training piribani adubu hoji makhoi mapalamda afaba maming leiraba boxing tamham singna lawkre boxing da nate larik tasuni mayamni makhal jagoi isai singdasu mana loina sembi Sir Koklen phabase aidi layoina khanjaribani asumna pukchel singma miyoi amata thengnadri Ure thoi bisu koklen phabane tawriba singdo angang singna chariba chak singduda mana awat apa yengriba singdo angang singduna so harauna chariba singdo angang amana magi chak saruktagi bangonde inbiri magi matawduda thoibidi hainadaba mityeng amaga leiriba kaduda koile leiraga yengdi masaktu sukdi athoibi wakhalda Yam hainadi sibu koiba mani kaidagi lakpa mathau maram khangdana angang singse kaida nungshirinu
Angangsingdo amuk chak kachadaba makai noklakpaduda makhoi punamuk noklibani. Nupiduna yari yari chak to harani chatho aduga mayam amuk wari batai sananaba. Chak charaba matungda angangsingdo koklin phabana purakliba grapes apple kiwi singdo khaireduna yeli. Chana chana makal makha kayagi comic sing amadi novel singsu piri. Angang singi matauda amadi koklin phabagi matauda athoibi hainadabadu oire. Kari nungi sigumara chatse habdi yaribnu khongdi mathangdari sausinaraga filmla paktara kainam chase haigeba. Asumna ngayak harauna leiramladuna makhoi ani muk thoglai. Da kaidanu yumdaro natraga paktara. Ole somdani. Athoibi mamit suglapna as aduda mo kaidokhige hainu. Ima baba singi achapot khara thiludoini. Oh, adu loireduna pakta chaluseba. Paktuda kaiduri se haino. Ho phajaba mafam yenglu se haiba. Sisu phajaba mafam natro. Yam phajaramani. Kaidagi angangsingno mathong marangsu khangdaba mayamdubu yoklibadubu kaigino tanbra khangdi. Athoibigi machindagi sumna hairakpada break khangpa farakleduna mamitu suklaga yenglai. Chumbu chumdri yenguni mafi marosu jutsu sadaba singduda dadana dan tawai mahuta koi bachaladi faradra kai kandabada ole somdaga changdoi sarungne yumdoin chatpana fai. Athoibi mana hariba mayamdo koklen phabada yeng amatta nate adubu koklen phabana wahi amata hairaktrabaduda yenglakpada koklen mamit ngaksang ngangna sauni yenglaga leirambaduda kaino admai yenglakano ai hainade aina koirakpa nupa mayamduda sumai toba amta yaudi moidi aibu pelhan mangaktani sumaina changsangdi koklen phaba wahi amata hairamdana thuna gari dagi kumtharaktuna athoibina leiriba nakangi thongdo hangdoktuna seat belt lokthokladuna makhuttu chingladuna gari dagi chingtharai dada karino yam sarkansida nang engonda mohana pa forkano ngasina lurabani koklen phaba sauningba maga loinana gari da kakhalaga chatkibaduda athoibi chakna lehawi karino khangdi aina hinala mafam da mana puraga aise phattabiga tahali nuksana yam sarkansida phone do puthokduna kanada phone tokshige khali adumapu contact yawdrabada chakna yenglai Facebook Instagram singsu maga khangnaba amatta yawdrabada sauningna mama da phone tawrai sana hasu phone da paikhalaga hello chathoi kari tawre mama ayam hina roidori koklen phabana khalise ai khangdi hai ma yana bachatluko mana ne nangna koiba mayamdagi ifa fai nangna pamjariba napunsigi nangna kezariba tawjariba singdo amatta yararo aduna ma yana bachatluko athaibi mamana phone thamjinkibaduda athaibi sauningna makhongna tapli tapli chatlibani tapli tapli chatpana ukha amada famduna sor sangna holaduna chumi mana haiba mana ngamdaba thabak laite mana ngarangsu aina taw haiba thabak lising maifugi pot lei mana tawsha yamandi matungda ina haiba yana batawge phone dagi koklen phabda phone tawri adumakpu pairaktre hanjin hanjin tawjai adubu pairaktre call back tawrasu tawraktre mafam adudagi kep wareduna mayumda halaktuna famungda famnaduna call tawjai adubu pairaktre kaino masinu pasiba call back tawrakte mangonda phone tawrise sigari chamrak sudani pairakte base WhatsApp line singda changsinduna message amuk iribani dada ai laleba phone pairo dada ai matung manawda adumaina haijarageba please dada ai dada na haibalo yarageba as dada siam saugali dada please athaibi message me amda tharaba matungda makhada kumthaduna mama da muk ansiladuna mama dada da phone tawus parakti amta parakti sana hasu sauningna nangna mangonda kari kari hairage kaisu leitaba children home amadi all home singda changle sidabu kaida nungaige aina haibadi yade hai adumain torodi yarine pangbi thaina ina na pa farise mana haibasu yaba aina haibasu yaba sidana ina farise nang sune adumain hayu nangi dunne paisa paibadi laradana MLA sing fok yarareko nang chuk saraga lehoni aduna ne nang nasu mana haibado khara khara di yaba tabani kharino pangi da ko ibe menangse hoi ado dada na ngona phone tawraktradi kamai tawdino tawrakani adubu nangna phone tawba message thaba madi mayumda chattuna tawgadaba panganuko adi sarukne moigi domjagi mamangda chak thongba phi subado hainanaba loina tamu
नुपासिंगसे अखोइना सुमाइना तौरक्लदि हेना पामबनिको पंगनु नहान माना हाइरमिदो तारेदना चाक इंसांग थोंबा हेलु हाइबदु सकना चाबा यादबनी लाओ लाओ इमानाने इमुंगी तंबीनी सोमदना रानीसु मचानुपीगा लोइनाना रीता होइदा लाक्तुना वारी सानरिबनी रीता नोइदि नुंगाइनबु पालिने इंग लाउरदना काइदगी नुंगाइबनु इचानुपीसिगा आइगा युमसिदा खुनु खोंबदौना लैरिबनी आई चालोलके ngahak phamlamuko रानी रीतागी मखुत पाइरगा चिंगसिलगा चागा लाइरी बिमा अमता लाउनी नंगबो करिनो रानी नंगबो अखोई बुंगोगा नचानुपीगा वारी सानै हाइब्रमी सानै हाइये याम फै ग्यान ताइ थबकी मतांगदसु करिमता हाइरकनुना हाइरिबनी ओ अदु ओरदि फै आइनी रीता मागी खनबना मथा साइ माना नुपी थियु यादबसि उबदने माना नुपी थिरोय हाइरगा हेक्ते याब्रो इचा नुपीसे पीदोइनी अदुबु रानी मागा लोइनबि नुपीदुना करम तौदोइनो अदुगिदि कैसुम वारुनुदा ngahak sum dilleli ba haibeduni koklen phabana adugumba nupi pamba hongnedida ai sum adugi nupi machado kaya pamdi migi wani aduna kemta khanganu ko hoise ado handak plan ama tawri california da chatpani yausena laklibani yaine aikhoi siyum da sum laisindana pangsile kayam kuina leidino 10 days muki ora male angang ani su nakshina ba yaridana तंजादुना मेमी सु चा पुरगा थोगलाई नोफेट तौना निने चा थक्से अबे चा थक्से होई जे चेनलोन बचा से हाउदो मालिदा हाउबा हाउतबदी आइदी खंगदेको नंगना हाइगेदबनी रानी नामु इचाना लोनबदी हाउरमगनीदा करिगे हाउरिदुरिनो अदुबि बेमा कोक्लेंदु नुपी लोइना बहितबनिको हाइदनेने फागी यम तवे अमु अदुबु फागी गतो वहिब्रो हाइनिने तिन्नबा लोइनबा अदुम नुगाई मागी थबक चिनबस्तिदा आइसु कोइबा चटपदी हाइद्रे अदुबु वीकेंड्स लेबसिदा कोइबगा हौको हाइनिने सोमददी लोया मागी कादा फमदुना मंगदी अथोइबिगा पाउ फौनबा सुंगामदा सुरस मागी मनाक्ता लाक्लगा हेराइबो नुपी मा पामबैबु नंगना दुक चिंता तौइदुबु कैगिनो सुरेश नंग याम हौजनुको आई थमोइसे काइरिबनी होइने अदुमाइने सुम तौदे सरोक नंगना कोइरिबनी पिदो कोयु हो अदुरी पामदी मसक थिए येंगबदा याम हेंगो तौइ सुम लांगबु नुगाइबगी कोइबे वानी जितेन सुमचागी कादा चंगसिलकपदा सानरिबा वारी दु तारदुना इचाना पामलिबनु पिसिना करंबा लोया मपा चंगसिलकपदा तुमिना लैशिली जितेन सुमचागी मनाक्ता फमलदुना लेंकोलदुना हायुने इपादा हायु यारे पा मसी अहल लमनगी थबक नते आई थोकप दुम तौनी होय होय अदुबु याद्रदिने इपादा हायुको इपाना हाइबा चटकेदा अदु सुरस इपा नंगदु वाम हाइगी सर करी ताकपीसिगे आइगी कादा चंगसिलो अदुगा हाइगी जितेनगा सुरसका तुंग तमांगता थोकिदुना जितेनगी का यक्षिलए सर करी ताकपीगदबा अखोइगी पोट योरकलेना हाइबनी याम हईसिंगना नकोय अहु मरीन लौरुगदबनिको फनी सर अदो लाइन क्लियर ओइख्रबो ओइख्रे होरे नुमिदांग पुंग मापन हेक तारकपदा लौगदब पोनी करी लमदगी लौदुरिमनु सर म्यांमारदगी नुंगथ्योगी पुंग अहुम तारकपदा खाबनी मागी नुपीने लौगनी सर करमना नुपी याउदुइनो नुपी याउरदी चेक तौबगी चांगसु हन्थै पोट योंबा हौरो होय सर सुरस थोकिबदुदे जितेन नोफेट तौरकले ngasi फाउबदे सुरस न तौबा थबक अमता माइ पाक्तना थोकते याम हईसिंगना तौरिबनी सुरस याम हईसिंगबनी अदुनबु कोक्लेन फाबना मखोइगी युमदा लेहलिबनी सोमना कोक्लेन फाबा ऑफिस मनुंगदा फाइल खरे येंगली अदुबु फाइल अमा सोरब माले फाइल सिंगदो लाक्तने हेकलंग थोरए टेबल रिंगदो खोंगबना सुलोरे असुमना साउबा अमुक्ता तौद्रिबनी ngasiदी मना पाइबा याद्रे अथोइबिगी वहाई अदुना थमोइदा चूखिबनरा स्टाफ अमता ममित कना येंगबा ngamdre अमरसे थुना चांगसिंगदुना फाइल सिंगदो खुंगतुना सर करी यदु सारिबनो खरदोरसु फाथो कोक्लेन खंगलाव लाउरए फाइल सिंगसे सोयर कमाइना इंथदोरिगे अमा सोइबदा कंपनी से मुत्तोरिबनी स्टाफ अमनी सु चांगसिलक्तुना फाइल सिंगदु येंगलदुना सर अइना सेमजबा खुदिंग सोइदब्रा हाइना खले करीगी सोइदब याउरिनो मुन्ने येंगो को नुपीदुदा मुक अनस्तिलगा
Noini sida laklibase thabak te mata tawdabida namai khara yaksilaga nupi gi hongnabi wathi tawda yawri yari nangna sori mem se munne yengo phani sir aduga file sing se pugo aduga sori ba mi sing duda ngasi di sori ba file sing se chumna semdri phawda yumda hanba yar hayo phani sir Kari sukhang da bamiyam gi pakhon da chachaba chokidar dusu khonthi chabada yawre staff sing mathang mathang thokre staff amana sir gi mong se ki nan khai jesum tawdabani ngasi di magi nuksit se kainomni sir koklen phabase jathi yam thibani kokchak pa hore wari am lebido kari wari no haise Matamgi Manipuri Wari page amada hapa kokchak pinu shibina heroine dina tawba ma kokchak pi thabak se master haba hey wathi tokse Asumna staff sing do ngasi di wahi ama fawba haina dana magi thokpa thabak tawri ngasi di office do ichik chi Amar hoi su magi famam da famna duna thabak tawri bani Amar thauza dana shwan pikna ngasi di sir se kokchak pole aduni khra kiyu thabak tai ta chajani nakandagi nupi duna pakhana Thauza Amar aigi system se kamai tawdu nu yadre kari torge chaplaga lekre sir da hoji pigida pone haba hana safety tawra tawdre namti yengo Amar thuna changsilak staff nupi adugi system do pairi bani mana system la fawa yadrabada matha sana thuna system ko mi kawraduna semhaladuna yari yam hena typing tawgono speed yam thurabasu henga momuk chatpani System yarabada nupi do amuk thabak khawkre system ado amuk yarakladra haibagi amuk sukiri Koklen phaba athoibina hairakliba waduda hanjin nakong da taraga leire masado tension karaga leiringai da phone ama lakpaduri yengdana pairi khanglaw lawshili nang engona paw faw kana habna tro memi su khangboi lakpoi tapna koklen ai memi ni ing lawna khoithumna na hairakpada phone da muk yengi memi kari leire yam sawba male ai ngasi tension khara kare Horen pung mga dwaida ibanim ta thengnase yaroidro kari lerage sum sawba phanaba thengnase hojik thengnabri yaroidro ai sa se tension am lere yardi hoje dum unase relax downing ladi hoje dum lake hoi memi phone thamkrabada pung yengi pung mari taram dore phone thamkhradunai chamchamna phanek ama setladuna pak amada ngari Koklen phabase thune dum pak ta changsila e memi lepdaga leirambada makhoi ani punna mafam duda tapli changminara e memi koklen phabada hairap yenglaga kaigino ngasi tension nai haidoba thabakira natraga personal gira animak loi shure duni ado sum share to budi yadabra koklen phabas sorstang na holeduna wa makhatare e ngasi se aibu popi imagi lekidaba numit ni Oh, sorry. Masigi numitse aigi khwaidagi waba numitni numitsida awaba kharadang orasu koknaba haidana imagi chahi pharakpadagi ngamjaba old age home amadi children home da dan tawduna awaba pothai adubu ngasidi aina loinariba angangduga punna chatminabada mathong maram khangdawa wa mayam hairakpadagi angangdusu thamlamaga ai se nasado gra fathau tension lemon khre sorsang no holo hoi angang dunadi adugumbadudi kaya changning amaroi mana pambado kari no tawbiyu yadra mana tawbiyu habda aisu tawribani adubu ai understand tawbiyu sini hoi se adude hena sawgano ado angang duna pawga faraktraba khangde ai ngasai dagi phone ga yengdi yengo aduga karigumba message taraktragadi nang mangonda mukhana paw haigano angang duna message taramadi lale haina hairakpasu yai Memi no fitong phone do yengo haiduna sign torakpada koklen phabasu phone do yenglubada message miss call leirambadуда memi yenghalakpada no fit tawra e somdana thoibidi famungda famduna mamit ushiladuna message phone la o haiduna like kurami hey sorry bungo dadagi phone natraga message amatang orsu lakpiyo please Jerak message sama lakpagi vibrate torakpada thoibi thuna mamit to pangthoklaktuna yenglubada mamit to lakthoklaga phone do de yengli